Disturb area lokthokraba Imphal West District ki Sekmai amasung Lamsang, Imphal East District ki Lamlai, Jiribam District ki Jiribam, Kangpopi District ki Leimukong amasung Bisnupur District ki Moirang Police Station ki area da Amuk Hanna Disturb area Thamjinkhiba. Chahi asigi September tang kuntarukta State Home Department na thokpa notification amana State asigi tongan ba district taret ki police station taramapan na konba mafam sing yaudana Manipur gi atay mafam sing da chanaduna lagliba disturb area status si makhatana mathang chihi gi Mars kuntra mathoi fawba tha taruki oina sangdokraba matungda hokhiba tang tara marida center na state asigi hojik oriba law and order gi phibam hanai yengsillaga Sekmai Lamsang Lamlai Jiribam Kangpopi amasung Leimakong Police Station gi area da Amuk Hanna Disturb area Thamjinkhiba. Ministry of Home Affairs ki Additional Secretary Piyush Goyal na sign tawduna thokiba police station taruki area da Amuk Hanna Disturb area chanahnabagi gazette notification da security gi fivam phana thamnaba amasung laloblu singi thabak sing laksinnaba well coordinated oiba operation sing chathabagi tangai fadaba lerakpadagi police station taru asigi area da Armed Forces Special Powers Act 1959 chanahnaba khudaktagi disturb area lokthopani haina palli. Chingi mafam ayambada ngalingai matamdagi hauduna disturb area lokthokuna chanan khrabasu tampake mafam singdadi chanan khide. Tampak chanaba horokibasi hokiba English mga marfudagi ni matam aduda lalhobagi irang yamna kangkalakpadagi state government na Manipur gi mafam pumna makta disturb area lokthokuna chanalakibani. Disturb area status si Armed Forces ta ehan basakti kaya piba the Armed Forces Special Powers Act 1959 gi Section 3 gi makhada lokthokuna chanan kibani. Disturb area lokthoklaba mafam singda Armed Forces amasung Armed Forces ki Operational Command makhada thabak toba Central Paramilitary Force singna warren yaudrubasu tibu humbagi thabak chathaba amasung mipa mipun toba ngamhalli. Tibuhumbagi thabak chathabada ka henba thong sing chatharaba yauruklabasu center gi ayaba yaudrubadi law court wayal chathaba yahande. Manipurda Indian Army gi Operational Command makhada counter insurgency gi thabak toba Assam Rifles ki personnel sing chenaba extrajudicial execution gi case kaya Supreme Court ki directive matuk ina CBI Central Bureau of Investigation na tizinduna court wayal chathanaba charge sheet thangalabasu General Singh adu prosecute tonanaba center na prosecution sanction piraktabadagi FR hanba phawba yaukidaba nate. Disturb area lokthokpagi amasung lokthokpagi sakti state government amasung center animaktapi Manipur da disturb area chana lakhibasi state government masana gazette notification thoklaga chana lakhibani lokthokpasu state government na gazette notification thoklaga lokthokpani ahanba oina hokiba Englishing ani marida Greater Imphal gi area dagi lokthokibadu state cabinet na warep lokjaraga lokthokibani aduga matung tarapada police station tarahumdoi gi area dagi lokthokibadu center na ba wariki makhada lokthokiba oirabasu lokthokpagi notification singdi Ministry of Home Affairs na thokide state government ki secretariat Home Department na thoki. Manipur gi oina disturb area status si matam gi oina review tawbagi thabaksu Manipur government na adumak tawduna lakhi. Mamangdasu review tawraga tha taru sangdoktuna lakhibani marasida Ministry of Home Affairs na state asigi security ki fivam review tawraga police station taruki area da Amuk Hanna disturb area status chana lakhibani Manipur gi oina center na review tawraga disturb area chanan basi handakna ahan bani. Hojik center na disturb area chanhalagliba police station taruki area si Kangluki irang kanna leiba area singni Bisnupur ga Churachandpur ga Imphal East ka Kangpopi ga amasung Imphal West ka Kangpopi ga tainaba mafam sing amadi Jiribam Police Station na konba Jiribam District ki mafam kayada irang lep na thokle. Irang thokliba mafam sing asida Indian Army na amasung Indian Army gi Operational Command makhada thabak toba Paramilitary Force sing na the Armed Forces Special Powers Act na piba sakti sing sinaduna thibuhumbagi thabak chathaba amasung mipha mipun toba ngamhanba police station taruki area da Amuk Hanna disturb area chanhalakpani adubu center na lawrokliba khongthang asi miyangi apambadi oide tongan ba lup kana kanna yaningdaba phungdongnarakli amasung amuk lokthoknaba taksinari amuko amwawa amasung MSF na khongjang sangselagani haina lokthokibsu leire
Amoromda Manipur government ki maikaidagishu cabinet na warep lauraga Ministry of Home Affairs ta cherol thaduna disturb area amuk hanna thamjilibasi review taunanaba amasung lokthok pinanaba haijakhiba leire. Hauzik hangninga oraklibadi state government na haijakriba wafam aduda center na yarakadra natraga yarokloidra haibasini. Adubu police station taruki area da amuk hanna disturb area lokthokuna chana lakhiba asina chingkhong chingya nakna leiriba khul singi phibam kari orakpa yabage haibege mipaiba wangna lehendabadi nate.